ngasi numidang waram phongkiba tongan Manipuri siphongsing amasum thokiba thawdo wathoksingdagi maroibi ipausing miyamda thamjagi ahanmada kanglei maira newsdagi lokasaraga Chusampur sangsiluba Meetei Pangal ASI ama Kuki khulai paibasing Arambai ni haina tamthina Phuraga Koom Touraga phumnaba honabadagi kanma ngamhore Imphal East District Police ki Porampat Police Station da ASI oina leiriba Hatadagi Sabir Kauba Miesiga Bishnupur District ki Kwaktadagi Meetei Pangal ama madi Khetrigaudagi Meetei Pangal ama gangaran nungthil pung ohumlom tabaja Chusampur District Headquarter tamna saluba matamda mapamadura leiramba khulai paiba khutpu amana Sabir hairiba miesi pharaba matungna tamthina Phuraga Koom manungna phumduna hanaba honabadagi kanma ngamhore hairi thawdosigi matangna Kwaktada leiba Meetei Pangal Intellectual Forum ki President Nasir Khan dagi phangba pawgi matunginadi ASI Sabir hairiba Meetei Pangal asina Kwaktada leiba maki mari mata thopu imungi miwe amaga Imphal East ki Khetrigaudagi Meetei Pangal amaga luinana makhoi uhum trekta car tongduna ngarang numidang pung nipalum taba matamna Chusampur District Headquarter tamna sakhi makoina mafam adu yaubada isai nungmai yauna miyamdagi donation tawbigi tharam ma pangthorongki ASI Sabirna cardagi kumthaduna donation box aduda magi angama senpam krapki loinana makna makhatana donation pangtokpham adugi akoiba mafam singsu video recording singba tawki haiba matam sida mahaka lakminaba miwe ani aduna mafam adura leiba washroom da sangduna maimita tawki Sabirna pangthokliba thorambadu video recording tawrubadigi mafam adura leiba khulai paiba Kuki kharana Sabirbu singnaduna pharaga wang pangsataki matam adura Sabirga lakminaba Meetei Pangal ani edudi auto amada tongduna mafam adu thadokduna sakhi Sabirbu khulai paiba singaduna wang pangsathabada Manipur police ni Muslim ni haina aika na singba puthokduna saktaki makatana magi gari edu sek toba matamna mangonda issue toba bulletproof jacket amadi namai maruna singba yorambadigi amukke hena singna bapaki Kuki khulai paibi singaduna makatana car adu thijin humjin begi thabak satabada ngasi numi nini humni gi mamangda maira paibi singna donation ga mari leinana car adu da nablakhiwa salai teret ki phiral yoram thengnabadigi Sabirbu Arambai gi kangbuni police ni haina asaba card cm laga paibani haina charge tawduna tamthina phubugi thabak sataki Phuringai sera adura khulai paiba Kuki kharana Koom ama tawduna mak phumnaba semsaki matam adura Sabirna mahak hatlabasu hatsu adubu mahakna ningjaba ala amutang khurumge haijabada ayaba piki sera sida Chusampur District Police ki SP da telephone torakpadagi Sabirasi Manipur Police ni haina masak talakpadagi phubalapki masigi matungna Chusampur District Police ki maikaidagi Koktada leidiba Meetei Pangal Intellectual Forum ki President Nasir Khan ga telephone pau phaunarba matungna Sabir asengba Manipur Police ni sumna Chusampur District Headquarter da satlubani maki punsi kanbiyo haina haijabadagi Chusampur Police ki team amana ngase pung 9 taba matamda kangbai phawba thilakhibani Sabirbu Police na khusinnarakpa matam adura Kokta Ward number 8 ki councillor na sakhiwaki masigi matungna Sabir gi haksang gi saruk sing yengba matamda Kuki khulai paibisingna tamthina phurakpada haksang gi saruk punamak musin muna khamduna leram thenaki loinana lengbu otpa phawba ngamkidi khudakti Imphal da puduna Imphal da leiba hospital amada haujik lekanari aduga Sabir ga saminakhiba Meetei Pangal ani edugi manungda Khetrigaudagi miwe ama dudi Sabir ga thenakre aduga miwe amadusu aso engam yauduna Imphal da thulakre habigi paudi phangle hainasu Nasir Khan phongtuki loinana car makhoina tongkiba car adu khulai paibising aduna thibu humbigi thabak satabada gari seat thongna amadi atai mafam kya da akai atoi kya sa thon kedi Amaramdana Assam Rifles ki ka henba thong state cabinet na condemn tawba khakna yaroi AR gi mathakta FIR pangadabani Mega Sandra Palelda Assam Rifles na misam nupa nupi singi mathakta satakiba ka henba thong adu ki matang state cabinet na condemn tawba khakna yaroi Assam Rifles ki mathakta FIR pangadabani Unified Command explanation tawgadabani amadi thawdu odu judicial inquiry tawgadabani hana Manipur Pradesh Congress Committee MPCC gi president ke Mega Sandra na phongdokre ngasi Congress bona pangtukiba pawgi mifamda MPCC gi president Mega Sandrana hai palel gi thawdo oduna misa miyamda nongmai maton onsinduna Assam Rifles nongmai kaptuna misa miyam asiana aso opanangan bahaibasi lengak na taraina lobu sumrai thawdo odu state force ki SP DIG na singbu lairabusu yengduna laikiba adusu lebak thibani masigi matang athubada sinariba AR gi matakti action lawgadabani Manipur thoklibi irang si Central Forces singna hena thokna basile Manipur lengak su lairi habigi kana balaitre lengak ki thawong si awu ba khoidi warai ki
माना मखाताना हाय मणिपुर थोकलिबि इरांग हेना कंसिलक्लिबा सि सेंट्रल अमदि स्टेट लेंगाकना तुमिना येंगदुना लैबनानि स्टेट कैबिनेटना ठिका तौनबु खंदुना लैरे रिलीफ कैम्प द लैरिबिसिंगना मसागे मयुमदा हंजगे हाइबा वाफमदि ताबीदना लैरे अमरमदना नोंमय अमसु मरु लौखिबगी सीबीआई गी टीमना थिजिन हुंजिन बौख्रे हंदक बिष्णुपुर डिस्ट्रिक्ट की नारायण सेना मनिंग लैबा अनीसुब इंडियन रिजर्व बटालियन दगी मसिंग यामलब मियाम थोमजिलक्तुना नोंमय अमदि मरु क्या लौखिबा दुगी मतंगला सीबीआई ना केस लौखलकपदगी मखातना थिजिन हुंजिनबगी थबक सतबाख्रे ngase pung mapan ga makhairong taba matamna CBI gi team ama laktuna hairiba second IRBA si da sangduna thijin humjin bigi akan ma thabak sataki loinana namit aduda battalion sidagi nongmai amadi maru kya yamna lokhi nongmai lobu lakliba miyoi sing adu kana kana no kari gi damak nongmai lobu lakliba no haibena singbigi maram kya akan mamong CBI gi team aduna tikat pau khrairi amaromdana phobala maning da kuki militants na ngarang nomidang nomai kapselakre ngarang nomidang pung nipalom taba matamna phobola mitei khulgi maning thang masarukta singlom di kuki militants na nomai kapsindana landas lakre maduru khulngak po khunja volunteers sing na handuna nomai kapkide hari pausin hai nomai kapselakpa do pung mapan ga makai phawba sathraba matungna ngahak lebluraga amuk hana nomai kapagi thabuk sathraki loinana ngarang ahing pung amaga makai digi unga makai phawbada matat matat oina kuki militants na nomai kapselaki hari Kuki militants na nomai kapselakpa asigi matungda ngase angan badagi hauna khulngakpa khunja volunteers sing akanba section thorangi thabak lokhat paukre loinana state security force sing laktuna ngak senbagi thabak paikat pina bezu khunja singi maikei digi mari leinaba lainga ki authority gi maikei da haijakre di amaromdana international film festival romi miteina best director mana phangakle Russia Kazan City the Pangthokpa Taraga Mapan Suba Kazan International Muslim Film Festival da Romi Miteina Best Director ki manafanakle Festival asi salipatha September mangadi ki mapan phawba Kazan City the Pangthokibane Festival asi ta tongan laiba kyari ki puna film sama kungatret sangdamnabada main competition ki film tara khangat pada Romi Mitei ki film aikoi ki yums yorakibane laibak singasi ki manungda Greece Turkey Iran Iraq Russia Serbia, Morocco, Tajikistan asina singwani aikhogi yum hariba film asi hanana mamangda USA da pangthokpa India Memories Best Narrative Film Award FIPRES CI Best International Film loinana sei sigi humfuga mapan suba National Film Award ki Best Manipur gi feature film gi manasu laukthokraba film ni festival gi loisin bagi thoram asida Karl Marx Street laiba maming leraba Kazan City Hall da Republic of Tatarstan ki Deputy Prime Minister na khuyek piduna mana asigen thokhianisu pausida makhatarakli makasa tharakpo ina to perform na more dagi lanje laktuna relief camp da leirakhiba BDF amanga si lekhidre hauji tholiba kanglup ki lal asina maram oiraga more dagi lanje laktuna Wangjing Komdompokpi Sports Complex ta SODC Isina Sinduna Hangdoliba Relief Center Liba BD personal ama masagi anabana maramoiduna ngase ik lekhidre lekhidraba BD personal adugi maming mayang lamam inauxinga saini pu apopo lekhidraba khomba kawi more ward number 8 bazar maning dagini amarabna lekhidraba inaugi maphamda SODC EC gi president Thongam Rojan Singa madi atai members na ikai kumna bu utpaga loinana awaba phungdokre laikhidrabigi thawai mirelna taibang sema mapu gi manak ingna sikna leiruna bagi damak thawni sakhi laikhidrabigi aruba mathau mangam Wangjing da leiba SODC EC na maroiba thawdang loduna ngasi pangthokra haidi amaromdana miyamgi seba tawjariba auto amadi magic drivers na ngahak laitan ayat apan pibo khudakta lepyo Kangla Transport Association ki oiba mifam amang asi Nonglai Kang Transport Union ki office Mongsangai makhalakai da pangthokre ngasi ki thoram aduga mari lainana president oina sarugya kiba Nonglai Kang Transport Union ki president M Deneson haikibada Manipur thaba inkhang phanghodraba mai masing ningthin hairaba miyesina Transport Association Transport Society samjaduna masana masabu thabak pijeduna kasin koya yauna nungju nungsa thidana miyamgi seba tori adubu leba ki waraba tanpham sida auto amani music driver singda ngehak laitan ayat apan pibas kudakta lepkada banaki Director of Transport Department na STA hamadi
TRPC namada tauning batawa register laitaba transport association society singi miyoi singda khudong saba piduna niam gi wangbada permit amadi parking pisin batawredabani masina niam sumna sasariba transport association society singda khudong thiba khatna sainaba E9 tanaba kaya tholakpadagi asumba phangnabagi damak Manipur High Court phawba yauna khibagi thawdo kaya lekre maram masina lenga ki mari leinaba department singna niam sumna senja thumja थादोपीदुना अफबलेंगा आमा सेमगतपदा थाउदांग यामिना निंगबगी अपामस फोंदोके मांगना मखाताना फोंदोखिबदा गारीगी मीसिंगनसु चेचांग सिंग सुना पाइबीदुना मियामगी सेवा तवयो गारीगुम डिपार्टमेंट सिंगना मसागी ओइजब थिबा मियोइ सिंग लाक्तुना नियम सुना ससरिबा गारी सिंगदा अयेत अपन तरकलाबदी विजिलेंस CBI अमदि हाई कोर्ट वोकत खनि लोइना लाइरिक लेसु निंगथीन हाइरबा मियोइ सिंगना मसाना मसागी थावक पिजदुना मियामगी सेवा तवरिबि सिंगिदमक मतम सुपदा अंगम थाक्ता मतेंग पांगनि हाइने सुमांग फोंदोके ngasugi mifam adura union gi maru oiba miyoi kya su saruk yakhe atopa pawmana AR gi thawong condemn tawiyana phongdoki badu yeningde blockade chathariba sing NS panana balanga thabak lokhalu CS Bijoy kunga mathoi suba Assam Rifles na hokiba September 9 palel khangudana tholakhiba irang aduda lamdam sigi imai bel singda lathi charge tawduna tamthina phubu saiba tawkhiba amadi लाइफ राउंड क्या कापतुना मिते इसली नाउसिन अतमनुना नुमै कापसिन कि थाउदो को मरि लेना ngarang pham कि स्टेट कैबिनेट मिफमना कन्डेम तवि हैन फोंगदो कि बादु यानिंदे असम राइफल्स असि मणिपुर लेंगा कि मखादा लेबने मखोइना तौरिबा थबा अदुगी मतुंग इना असम राइफल्स कि मथक्ता मतिक साब एक्शन ओइना लखत पियु हाइना सोशियो पॉलिटिकल्स कमेंटेटर सोंगथाम बिजोइना फोंदोरखलि ngasi paumi kharaga unaba matamda songtham bijoina phongdokhibada manipur gi irang si tha mari helaglaba phawbada tangdu leitaba ma purakpa ngamdribasi lebukthibani palel da thokiba koki militants na nongmayamadi bom kya kapslakiba thawdo aduda pendaduna tholokhiba ima singi khongjang adu Assam Rifles na manaba miyeng yengbigi mohta irang adu lakshinanaba khongjang sangsinkhiba ima bel singna tamthina phusaiba tawba live round kya kapthokpa atamdana nongmai kapsinkhiba thawong adu cabinet mi phamna kanem tawi hen phongdokhiba makasa tarak poina to pom Kuki singna lan loikhiroi makatana tawkhigini hain iraga thelamle Moirang ibudau thangjingi singthaki sarukta Kuki militants nangasi numit marini mangani gi mamana Christian lainingi cross mark yungsinduna madi phirana singma kya thesilambagi thabak sathamki pau sitabdi ibudau thangjing lai committee gi mekedi gi cross mark amadi phirana singma lakthoki hairi pau sinai masigi matuk numit nini humni lairaga hairiba mafam madru Kuki militants singna sanglaktuna laloi khiroi makasata kani hain iraga thelamki hauzik phawbodi makoina thelamliba banner si lakthoktana leiri hairi ibudau thangjing singsang parengi makha thangu sarukta haujisu Kuki militant sing thomjinduna lebigi khudam bhange maduna mafam asidi Kuki militant sing takthona ba lenga ki miyeng sangbi hainasu maike edungi praja singna phungdurakli hairi Amaramdan Speaker Saitrabata Minister Kemsana madi MLA Nisikanta gi mayumda Youth of Manipur gi kangbu na thomjinkhre Imphal East ki Bamo Lekai de leba Manipur Legislative Assembly gi Speaker TS Saitrabata gi mayumda ngasi nungtil pung ani rom taba matamna Youth of Manipur gi lusing makhada lamdam asigi na nupa nupi lising kya na saruk yadun thamjinkhre Speaker Saitrabata masan leramdabadagi ma ki loinabina sahi tawduna Youth of Manipur na thabak oina pangthokadabani hairiba hiram manga adu masana yana sahi tawki Youth of Manipur gi santida yumpham oiba khongjang asigi sarugam oina makhatana ngasi pung ohum daba matamda singjamai yumnam lekai da leiba Minister Y Khemsan gi mayumda su thomjinki Minister Khemsan amadi ma ki nupi Guwahati da sakhibadagi thengnakide adubu telephone Minister ga wari sanaduna Youth of Manipur gi hiram manga adu thabak oina pangthoknaba mahakna Imphal da thuroklaba matamda ma ki official letter heta sahi tawgun haina khangalakhi haidi masigi matungda kaisam tong kendra gi MLA Nisikanta gi mayumda Youth of Manipur gi kangbun sangsinki madur MLA masana thengnuduna Youth of Manipur na thabak oina pangthokadabani hairiba hiramanga du thabak oina pangthokani haina MLA masana wasak loraba matungna masagi sahi tawki wasak lawkibi hiramanga du Manipur gi integrity da singnarakpa khudingma compromise tawroi assembly mi pham na hona bana masamasan angama thakta hona ba lakliba parliament mi pham na Manipur gi issue si khanana badamak assembly pukhatpa amadi Manipur gi amadi ifurup izati gi damak singnarakpa khudimak mangjil thana sakani karigumba hairiba wafam sing thabak oina pangthokpa ngamdrabadi MLA pham thadokani haibisini Amaramda ya school kendra gi meira pai bisna ngase pung 12 tabda Minister Bangalore sangsinduna memorandum pina bohona bada Moirangkhom Krishna Premi Olpa Mamangi lambi da Manipur police na thingduna thamki
masing yamlaba nupisingna thomjilakpa aduda makhoi maraktagi nupi 30 rom khangatuna Chief Minister unhanduna memorandum pisinki hairi Amarom dana kom nupi ama police ta khusinakre ngase pung 3 lom taba matamna singjamai police station gi manungsanna hobom marak kaisam laikai tongbram lerak mapar yungaurgas alambi sei 30 rom surabi kom nupi ama ayu anganmada walking chatpa miyoisna thingnabadagi laikai gi maira paibisna khusinaki hairi nupi asigi Aadhaar card na singma yengbagi thabak sathabada kom nupi ne haiba khangmangki loinana Kudak Singjamai Police Station Pau Piraba Matuna Laikai Dugi Maira Pai Imai Belsuna Police Kusinaki Matau Karamna Kom Nupi Haiba Nupi Sina Yungorga Make Don Lakli Vano Habigi Maram Kangmangamdri Hadi Makasa Tarakuna Pandam Pauxi Topa Pom Tokli Bilanas India Langan sponsor Taurabra Sinare AAP Manipur Isterasi the Tamari Hilaglava Kangluki Lanas Singasi Pau Lakshin Mangam the Vasina Lanas India Langana sponsor Taubra Habi Singapore Porakli Haina Adami Part AAP Manipur Make Fundurakli Manipur Press Kaptangasi Pangtuki Paul Mipum Adami Party Manipur coordinator Besona Tingnamna Mataki Wapam Fundu Lodumang Hai Manipur Langana Miam the Hydopia the Patodang Lona Lan Maka Satan Bahai Sulenga Kipang the Patoni Magna Makataradun Hai Manipur Miam demandi Meetei the Atamna Sataragliba Landas Atumatam the Lucian Luhaibani Legana Hydok Biadaba Madi Miam the Kangan Biadaba nuclear weapon Sabigi formula Hydok Hypenati Nang Pumki State Cabinet Mipamda Landa Raglibasi Lepanana Warep Amata Lokidaba Manipur Miam Gilebactivani Center Masum State Lenga Anina Tamway Sena Lanasi Lepangi Hyrapating a Sisu Adumak Yai Habatazi Delhi Dangarang Haudoki Z20 Mipam Haudok, but the Thoramgi President Giworolda, Prime Minister Narendra Modina, terrorism Mutanava Madam Gileboxing Puning Sing Kivatakali, Adu Manipur Yellow Meetei the Kuki terrorist Landarakli with Hawangasi, terrorism Natabra, Masi, Han Amukta Lakshan Nabuhona Viuhainus, Besonat, Tingnam Namakataki. Amaram the Palelu Lady Assam Rifles, the Misamiam, on Sinduna Sataki, but Hawangado, parties in Akan Mon Kanem Tawi. Misa Miam Nana Lady Force as in a Misam on Chinaga no my capsula Kibado, Kuki terroristing thing of the Utpa, Tauna, where I'm never delay was to give President the Assam Rifles po medal Pibina Amadami Party in Hazaradavani, Central Forcing na Kauri Davadi, Watu and Wanga Quana from the Hiva Sini Hines Pondoki, Loinana, Europe Manipur Kanava Ainia, Tabak Torakpada, Amadami Party, Manipur Sawatkani Hinesu, Besona Tingnam Namakatana Fondoki. Ado hausuko na di miyam paus matang sa lusin jaraga mas miyam puno na babdir nga minasi.